Mamangi lengakna mapu pandraba state oina thamlambadu semdoknaba hotnabada ware haina Chief Minister N Biren haikre. Scheduled Tribe Demand Committee Manipurna mitai maitaibu Scheduled Tribe olhanbagi wafam council handuna March 3da miyamgi achauba khongchat ama chatkadauri. Amadi Human trafficking dagi kalhauraba nupa nupi chama humudra mapan ngasi Nepal ge embassy da Manipur lengakna khusinakre. ISTV ki Manipuri pau miyang tapiri pa pumna magpu taram na oksari hausik mapung iba pau pizari mamangi lengakna mapu pandraba state oina thamlambadu semdoknaba hotnabada ware haina Chief Minister N Biren ngasi khabam lamkhai da pangthokpa Senior Citizens Welfare Forum gi card phongbagi thoram da haikre. Chief Minister na makha taraduna Myanmar ga tainaba ngamkhai Assam ga lona bangamkhai sing ihang na thamlambana mitopna tawningba tawbada thingbina ba laitaba mapu pandaba lam oina leramki State ama oi haibagi maming khakta ngaire Manipur Armed Forces Special Powers Act thambada ILP lokthokpada chingtam to khaina lengak pathap thambada matam tu da pan khiba lengak singna karigumba amata yet khidabadagi ngasi ka hena wabani awang nongpok state ayambada masagi ngaklo pizaba ain amamam loina lei Manipur khaktani khara hena phibam soksina leiriba Manipur da mitop sanghandana ba ain amata leitre tungi khalabadi mitop ta lam yoandrabadi mitop na yosilakani haibagi akiba laifam thokte tungi khalamda ba lengak pasingna rajniti da kudong chaba launa ba hotnabadi tawhaningde CAB na North East ta kaidongai da manghaloi haina thajaba piriba asida jingna ningai leite haiki Special power kana pusule moi matam dani kana ai am ngangin de congress la iram mi ha ma la iram ngangin matam du da ye dum haigi gatana galin ni noi ineru bu han bukse ye dum haigi ta de matam du da am da yellow dre ba khoi armed forces special power thambai su yellow de ILP lokho ki bai su yellow de madu mayam du loina thambira magadi ngasi khoin war si war ka drane war hoi ado ngha ki politics ki khudong sa ba loba system jima khoi toksi akoi look krani akoi missing mitop na sa krani karai dano mitop sa laktoi akoi na lampira kan laktoi ni akoi ki maram ni Manipur se MLR election na ba lamne hekta laga mi amna laya ponte akoi na yondradi laoi akoi kanje de akoi phabatai ai hana bhap ta batai Scheduled Tribe Demand Committee Manipurna March 3da miyamgi oiba khongchat ama Imphal la chatkani haide thamoi bandalaiba ima khondohan bigi sangnenda pangthokpa pawgi mifum amada committee gi General Secretary in charge ke Bogen Rajina committee na Manipur lenga katangka kayada wari sanabada waroisin purakpa ngamdre dabi asi khanabaya badabi ni harabasu thabak ta onthokpadi ngamdre ngarang su Chief Minister ga committee gi mihut tarahum de ga wari sanakki maduda sulengak na matam kharaga pibina ba haijarakki GM Hall da pangthokkiba miyamgi mifamna ini general strike tawgani hana lepkhiba du tokpa leite lebak miyam gi yengduna matam khara yaithokkhibani mathau tarabadi matam gi matung ina lakani tangai fadana miyam gi khongchat asi mathau tarakpadagi March 3 da chatnana ba sem sabani haikhi maitai si lama ka hena participate to adugum ba chawre lim chakram adu bawg da government sina issue si lumna lawda bagira karigino matam si mana akang na matam ma ai si baw tawrani ja habi da base delaying tactics sama matam se sum lawna na ba tawbani haidna koina committee na pen da basi koi phaujare punamak sikum da khana matung da koina maitai gi constitutional safeguard koina nganglo piu se mayam na bill la ka dore ga na pakhaliba adagi mapan dagi mi hajil ka dore na mik pung guding mang na yellow mi kalloina hairine yellow mi kan na ba so khula yam ne ST research and vice Thasigi tang amadagi ahum phawbagi manungda Imphal Airport yauna tongan ba hotel amadi bharagi yum singdagi police amadi social welfare department yauna NGO singna kankhiba nupa nupi punna chama humudra pan ngasi Manipur lengakna Nepal ge embassy de khusina kre ngasi Khumalampaki indoor hall da pangthok patharamada Nepal ge embassy gi councillor Prakash Adhikari Chief Minister N Birena maru oiba miyoi sing oina saru yakhi Prakash Adhikari na kari oigani haiba khangba ngamdraba makhoi singbu Manipur lengakna kanbibagi damak apenba phongdokhi
This is an excellent job. That's the excellent job. The Manipur government stopped at least 179 people from being trafficked. If they once went somewhere from there, if they once crossed the border, and then cannot imagine what the situation would be happening in future. So we are very happy to be with Honorable Chief Minister sir. Chief Minister N. Birena human trafficking asi state asida su thengnaba asida angak papoi India gi oina yengbada handak Manipur na myoi chama humbudra mapan rescue tawkhiba asi amna chawba thabak amani state asida makhatana trafficking thingnanaba hena section na thorang lokhatlagani haiki. Manipur Police, Customs and the NGOs who unitedly blocked such inhuman nature, and I am really glad and thanks to the Almighty God for giving us a chance to save the life of the many innocent girls, women, boys. So I really thanks, and I want to appeal through this medium that all the police checkposts might be in the airport, might be in the border areas of the state or the border area of the country. We should be very alert so that we can save such innocent peoples. Manipur People's Party ki manung da lairiba chayet naba nongma nongmagi chawthorakli hojik president oiriba Ozugindro MPP gi Central Committee na tanthokle tha taruk ki interim president oina Laikhuram Apabi haple hairi Manipur Press Club ta pangthokpa pawgi mifam amada nauna interim president oina khalle hairiba Laikhuram Apabi na ngasi MPP gi Central Committee gi mifam pangthokki mifam da committee gi member chama leibagi manungda member yangkhaini pan saruk yakhi hojik president oiriba Ozugindro na party ki fund lana sizinaba party ki chawkhat thorang paikhatpagi mahutta dukan pithok pisinda mai onsinduna leiba party ki chatna kanglon thugai bagi damak mahakpu tanthokpagi warep asi lawbani interim president na office paina ba office sanglobada Ozugindro gi kangbuna athingba pirakhi athuba matamda interim president na office ki thabak thoram hamunna ba office sanglagani haiki issues in the Mangjin Thana political issues in the Mangjin Thana I question a dito reci Sada inauza marumapang da tada mama Noi topiro I quite sukumbam organized or the highway wapam singasi about Tahi Dragon Adona I quite pununda no itre parties and utang I quite anoba mayonama poraga Manipur Prajagi Sabato again I quite took serpent. Sada marfutra disabled oiraba phamungda hogat kangkhat ngamdana leiraba chahi tara taruki nupa macha amada Manipur lenga ki Vigilance and Anti-Corruption Department na case amaga mari lenana laknana ba samon tawrakle haide department asina mamang chahi gi February thada lokhatpa case amaga mari lenana kaisampa thiam lekai degi Sija Guru Mayum Denison Sharma apokpa SS Dara Sharma da samon gi che dupirambani haide Notice aduda tongan ba miyoi mari ki maming su yaure Denisana lakliba February kunithoi ki mamangda department ki inquiry officer da laknana ba palle thawong asida angak papok laba Denison gi apokpa Dara Sharmana mahaki machanupa Denison pokpa matung thama pan surakpadagi miyam ga miman nadana ngasi phawba phamungdagi handokpa ngamdana leire handakta Manipur lenga na disabled singi mateng pibada mahaki su yawraktuna lupa lising amat samangagi sanpham anirak phangkhre asigum laba mahaki masana kari karamba case amada general bagi samona se tharak pano khanbada angak papo I haiki Vigilance tagi ai gi sana pa ji simon ama thare simon thare ja angang ji karim chat palyang bo pangam draba karim kano to cha ba to bo intru ai draba angang si de ji samon tharak pa ji masi leba ki miyam na masi na government auta ai cha ji moral kari no kari kamai to no auta leba miyam mang auta aseng bo ai biro na ai jari CAB ke khongjang jangsin bada yawba miyoi ama police na ngasi ayuk mayumdagi pharure khoisaunar ba miyamna wangjing kaithelda national highway thinglure police na mayumdagi phakraba miyoi adudi lamding na sikhongdagi Charles Maitei thangjam sahi kuntramari apokpa lekhidraba syamo kawi ngasi ayuk pung ngarom taba matamda police na FIR ama pansinduna mayumdagi phakibani haire
lambi thingba da saruk yakhibi nupi amana manpack ki lamjing makhada CAB gi khongjang jangsin khiba singbo phagalak pa habasi laibak thibani phajin khiba Charles Maitei atuba matamda condition amata yaudana thadorak trabadi manpack ki lusing masinga loinana khongjang jangsin lagani phongdokki Amaronda Charles Thangjam nungtilpung ahumlom taba matamda condition amata yaudana thadora khrei mahakpu manpack ki convener ko convener singyauna harau tayamna okhrei National Highway Imphal More lambi thinglamba adu sukhudak tagi handok khrei manpack ki convener Yumnamcha Dilip Kumar na ihau asiga mari lenana makhatana phaba punba yaroi chapchana thengnagani ngarang dagi lenga kawari sanaba su laikhrabani makhatana mifami pun tawrakpagi mi paiba miyam na laibiganu ngasi lengak asina ngaihak nokpa phangjariba asi miyam gi mapandagi ni haiki aduga phangdong narga mayam punbasinabu ma phada lerbudo hudik thadorisi pulandraba mama ki marnai ni oi machinlaw gi ni marnai Masat ki advisor Thoksom Bhiwan Phakibabu India ki tongan ba students organization amade university kaya gi teachers association yauna lup kaya na yaning da bafongdorakle All India Students Association Ambedkar University Delhi Faculty Association nasu Bhiwan Phakibabu yaning da bafongdorakle chairak sida Bhiwan bo faraga mahaki imung manung amade council amata yaudana circuit court na transit remand pikibagi mayokta mahaki imung manung na ngasi Delhi High Court wakat khrei Justice Manoj Kumar gi court hearing chathaduna Manipur government amade police ki council lakhidabana hayeng ayuk pung 10 makhaida ka sasida involved tawkhiba khudingmak court ta laknana ba khangan khrei Thasigi tangtara nithoi da citizenship amendment bill gi mayok tamiyam na changsin kiba khongjang da saru yaduna yelhomi singi kangkhul mutkhi gadaba oirabadi nupa oine hinglubagi kanaba laitre haina phi thongdana khongjang changsin kiba miyoi nipal thongna phaba pathau mingthol pibaga loinana taramna okpagi thoram ama kyamgai haibong makhong community hall da pangthokre kyamgai youth pioneers club na sinduna pangthokhiba thoram adu da club asigi president L Suranjoy amadi working president khadangbam inawbana singba miyoi kaya su saru yakki Kadangbam inawbana North East laiba apikpa furup sing mutkhiba yabagi akibe laibadagi khongjang adu changsin khibani laikai gi club amadi maira paibi singna pirakhiba ithildagi thabak oina pangthokpa ngamkhibani haiki Manipuri Chief Minister work po matamdo da Chief Minister na imai pensing mang work po mahutta haiba thobi sing i work pi da magadi hena pukjan khoi chawthok chanang gadam ni yamna maru iba thodang lo khibadi makhoi ni pal asigi tawbang amba sakti duna makhoi na mare ba maram dang to khiba sakti do khoi thongna do khoi na kongom thokte khanjaraga kyang oi jut paina club ki khoi thongmi sing tanajare harga makhoi bo pi thorom pangthok sabni Ning tamba Manipur gi Chief Minister Oiramba Maharaj Kumar Priyobata gi chamani pansuba birth anniversary pangthokpaga loinana memorial lecture pangthokre Palace compound leba government dance college gi auditorium da pangthokpa thoramadda MCIC gi president Aribam Rajakumar Sharma Lalit Academy gi awardee thoidingjam tombi amade Manipur University gi professor Paunam Gunindro na chingba miyoi sing charu yakhi Laikhidrabagi photoda laisukatuna ikai khumnakhi saklon yamba Maharaj Pirobata Singh haiba hiramda Professor Gunindrona lecture gi zerol pathokhi MCIC gi treasurer oiriba retired commissioner Arkeni Maina MK Priyobata na hinglinge matamda pangthoklamba thabak thoram sing ngasigi mirolda nahona na khanganabagi pandamda thoram pangthokpani haiki Ziribam Imphal gi railway project ki makhada hojik paikhatliba thabak asigi thabak suriba sinmi singi tha ahom gi khusumal contractor na pibidre haire khoisaunarba sinmi singna thabak lapagi khongjang jangsin khrei Manipur lengak namit yang jangbina ba apel tawrakle February 15 da Jammu and Kashmir gi Pulwama da thokiba bom pokhai khiba thokdok amuhana thoktana ba chap manaba paukhum piba tangai phade haina Chief Minister N Birenanga se Kasampat Central Library mamangda thokdok adubu yaning da phongdoktuna pangthokba wakat mifam da pawmising da haikre BJP Manipur National na pangthokhiba wakat mifam da BJP gi MLA madi atai thaupuba kaya su saru yakhe Chief Minister na makha taraduna thokdok adu India gi mipum khudingna laman khumnana ba mot phongdok narakpana Bharat lengang nasu chapchana laman khumgani habagi thajaba leire hakhi अखोई मणिपुर सरकार की माइके देगी मदे कोई बीजेपी की कार्यकर्ता कोई मयाम की माइके देगी कोई भारत सरकार अखोई प्रेशर तौरी मदुदी
Sugum terrorist se Bharat ke laimai degi maru phangna muthak kadabani ana sunba terrorism ki thabak ase masigi mathakta akan ba action lobiyo akan ba sab chaba pakum pibiyo haiba madugi message ama koi manipur gi sarkar gi maigai amadi party gi sida phammi ba mahila gi youth ki punamak ki maigai degi koi message piningi aduga we strongly condemn such kind of barbaric terrorism. Jiribam dasu miyam nang asinu midang mairagi khongsat chatuna Jammu and Kashmir gi Pulwama gi thokdokta laikhidraba CRPF jawan singi mafamda ikai kumnaba utpaga loinana Pakistan gi Prime Minister Imran Khan gi mitam mai thakre Jiribam gi Kalinagar gi hokhiba khongsat aduna Babupara phawba chatkhi tamthiraba thokdok asigi pakhum India laingak na piduna leibak asigi damak thawai thakraba jawan sing adugi tangdu laitaba phangnaba gi damak Pakistan da achauba para ama tambigadabani haina dabi tawri. All Manipur Gorkha Students Union na sukangla tungbida candlelight vision pangthoktuna terrorist ki khutta laikhidraba CRPF jawan singi mafamda ikai khumnaba utkhi. Singjamai Police Station gi manung sanba Singjamai chinga makhong chongtham laikai gi lambida polyung nana bahon arakpada thingluba miyamda miyoi amana nomai kapsilakre hairi thokdok asi ngasi nimiyung pa pung tarani thoiram taba aduwaida chongtham laikai gi sib oil mill lairakta thokibani miyoi amana Thoksom Sarsil Kauba Miyoi Amana Lambi ki sarukta chathok pol ama yungnana bahon arakpada laikai miyamna gari chathok chasinda khudong chararoi hairubada ungkhatnaba thorakpadagi mahaki license nongmaina maru round ama kapthorakibani hairi thokdok aduda mi asok apandi yaukhide nongmai kapagi thokdok miyamna yaningdaba phongdoktuna irang haurakpada Singjamai police laktuna Sarsil phagat khre amade mahaki nongmai sulokhat khre Singjamai chongtham laikai social welfare organization gi secretary mutum kahaina club na sinduna miyamgi mifam pangthok tuna laikai da apan bepiga da bathabak sing tawdanaba khangan balai rabasu asigumba thawong chatharakpa asi masagi de khanba miyam gi khandaba thawong ni laikai miyam gi mifam pangthok tuna kari thabak lokhat kadage haibadu leblakani haire posama samani yungni ko nena club ta haire adai samana samai hai tasra samai na tasra na panto na lamkra sacrifice toy ko di yam phasi ko le ko yam nuai al taw to posama yungge khoke hai ta di akoi club na authority na te yungo haibadi ko sungang ngamoy aduga amin kai kai tawraga mayam manung de leba mayam duga yanaba puraga yungbiu aina hai aduga samai tawdana club sigi meeting si lol matung sida ngaki matung dadi samai tawna yunge khole haibagi kotana am thoga ma no bai kap thoktana khotana hoji thoiba problem sini lagai da ma bo tamu tanthok si leibu len si ko si haibado madu lagai gi mayam gi decision do maji akoi hujibu ngai leiri Ngasi ayuk Kharamban Kaithelgi Family Welfare Rota Imphal West Additional SP Operation TS Krishna Tomigi Midyang Makhada Imphal West Commando na aina yadaba miyoi singlebra haiduna thiba humbagi tabak chathakre thiba humbagi chathaba thabak aduda miyoi chamanga amamam to aina wahang pohang chatharaba matung miyoi kunthra mari masagi saktak se yaudabadagi makhatana wahang pohang chathanaba City Police ta sinakre Ukrulamadi Kamjong District ki manung hanjin ma khulsingda minister laktuna award apayeng silabada khunja singna apen ba phongdo khrei laingak ama lei haiba khangnana ba laingak na paikhatpa chakha thorang sing mari leinaba singa tanaduna miyam yehongani habigi thajaba education minister TS Radesh Shyamna khunja singda pikhrei hiram sida pawda mama ekhoi ahansing kya shire kari tongning ga ekhoi hujik pho BMJSY alignment haibdare lambi si sarkhoi larga khangramni BMJSY gi meaning de ekhoi gi wakhan de cycle pho thoba ngamni haina bus lakni ga tawre haina numain leirame adu lambi sidi yengraga khoi gi lambi sidi future gi lambi natti moi gi contracting hoktani haina ekhoi si wakhan nungai de shau na khre contract sida leireba full cooperation pi haibdi lambi phaningai adu moina chahi 3 years running ni hujik pho first cutting loitri asik akoina khunnamada ukrul district ki school gi ade atai education system film yengsin balak pada lambi singsi yamna mong ta daba lambi hoji akoi hana da yam phalam de hoji ai khun gi mayam wari sanabada improvement khare de la en hai adu yam sem do yam le yam sathi jaga yam le rami akoi gi sarkar lak pada gi akoi tongan mafam da suma yam sathi jaga da semgot la yam phajana semgot pa hore adu ukrul gi songi manung janmada leirami ba lambi sing si so akoi
honorable minister concern akoi works minister da hajaraga adi akoi honorable chief minister hairaga masi lambi singsi khara ena phagana wa ai soidana hona jagani haina I ma thamjaki kunja singni karma haisha minister di kaira mi rain khlame mi uramena punchi da ekhoi khungi mi singsi minister mi tai adubo minister gi shakdu mi de tungan bra hain khlame ba adu ekhoi ga chap manaramena masida akoi government ni scheme mayam yorom da yam yauri example when I have the all age pension scheme gumba adagi CM gi tengbang laing gi tengbang adu gumba adagi akoi gi tongan na labor gi card ki matang labor gi facilities mayam adu phangdaba konga am lerami adi handicap ki kangbu si matang nangarang akoi khun gi lai su hairaba naha youth ki wing akoi khanna dana moi list khongala kan aina engona pibiraga moi ga akoi pulla kan na swai gi mi mayam se tanaraga sarkar ki scheme mayam se phangana ma koi hona gani aduga primary sub center ma health ki sub center ma leibasi asi so functional oiramdre sigi so mai nungai to phongdoi madu ai koi ara salaga honorable health minister ne honorable chief minister ne tanaraga kai to yabno koi yengani hairwa khun ayamada india da tilaba matungda kanaguma minister amtana la amdawa aduguma khulsing yamna yawe makhoina minister la aga yengchanbiraba adu awana tathok tasin tawraba adu loinana makhoi award pa mengkhatpigane na thambirambada khulgi khunjasingna angakpa mongda thagatpa phongdoe paliba government sina manipur gi kachin koya sinma thungna leingak yohangani haibagi aduguma mangjiriba manglando masi thabak oina pangthokpada mating oregani haibasidi handaki khongchat sidagi akoina khangmangami ISTV news ki damak pawdamjeiba Richard Ranjan Phungtha Kamjong district Sagolban Kendragi Manungsana Leba Kurau Makhong United Club ki building sanana bangasi Kendragi MLA RK Imona Urep Uyung Tamkre Thoromaduda RK Imona Kendra Sigi Chakwa Thorangi Thabak Thoram Khudingmak MLA Local Area Development Pandagi Pangbaya Mateng Pangani Haiki Handak Sahi Asigi Manungda Lupa Lak Yankairom Changna Club Asigi multi-story building ama saduna Miyamda Sinaragani Haiki India amadi Myanmar ngamkai border pillar number 76 sayat nabalai riba Manipur gi Howland Faida Manipur gi Chief Minister na police outpost ama thamgani hairaga ngasi phawba thabak oina paikhat pidana leiba Howland Phai miyam na pendaba phongdorak le haina Cabo Valley Memorial Charitable Trust ki president S Sarat na phongdorak le Manipur Press Club ta pangthokpa pawgi mifam amada mahakna makhatana khulesigi ningthawna phongdorak pagi matung ina manglibela masi apakpada kilometer ama asangbada kilometer kunmathoi Manipur gi lam oina hanjingadabani Chandrakriti Maharaj ki matamda Manipur gi apanwalam square mile 1,900 yankai oiramba adu haujingna square mile 1,000 amagi mathakta mangliba asi hanjinna lawpham thoi India amadi Myanmar border gi ngamkhai lepada yumpham oiriba Rangoon Agreement 1967 trust asina satnaba yaroi haiduna logi mateng lawduna singnagani haiki Madu Honorable Chief Minister Udiriba Engineering Sina Madu Chalaga in Chalaba Matunda Adudi police station Amatamira again Iron Me Idana High Madu Hidamuta Takshan Bio Yarana Bio Akoida Makoin Amohana reminder Sutaway Madugi Matanguda Akoina Ligan Notisama Tagre Mana Lajariba Shelditch the Yauriba Schedule of the land. Makoy na 40 tawigre 1 kilometers breadth 21 kilometers length se masi hanjan na bo kone biu haidara Manipur sarkar da wakat chaw Hayengdagi hogadoriba council na lawba class 11 12 February kundagi hogadoriba Manipur board na lawba class 10 parikyada mahiroi singna mai pakpo oirasanu haina mahiroi lup taruk MSU MSF Desam KSA suk amadi MS ki maikaidagi yaipa paujel piri changyeng sing asida aran balambi amadi thodok sing mahiroi singna tawdanaba amadi mama mapa oibasing kairoi lekai gi miyam exam center gi akoibada leiriba sing invigilator supervisor amadi oja singna su mahiroi singda pukning thogat pidanaba khanghale Zairak sida mahiroi singi changyang pangthok ngai matamda mangjaunana harau kumai mela hausi draw thabal na singba athingba sing hena khongpham chatsile athingba sing asi leibak miyam amadi mari lenaba singna sumateng pangbiduna mapung phahan biu haire Amaramda hayengdagi hogadoriba class 12 exam thagadoriba mahiroi pumnamaki mafamda All Manipur Students Union na mai pakna examination thanana ba yaipa paujel pirakle
Examination asi ingna chikna soi angam yaudana pangthokpada achauba thodang lawgadaba exam center singi OC amadi invigilator singna su section na yengsinbinaba appeal tawri. Tang tarani palamadi kundagi hogadoriba class 12 11 amasung 10 gi exam thagadoriba mahiroi singda pangal students organization asu yaipa paujel pirakle exam singi akoibada students singbu exam thanabagi thilaklaga khongal chenbagi mawongda parents singa center singi mafam da group laiduna exam thariba mahiroi singda chamamnaba pokhanganu mahiroi singna su exam hall da ingna chikna thawai yauna exam thabina ba appeal tawri hojik marak thana tenba break amatang lawjari. Manipur ki ahanba 24/7 lamjingba capna miyam gi sebada leizari. Manipur ki district sing amadi mapal lam sing da chananabagi book tobiyu luhongbagi akhanaba discount su pizari. Contact tobira 1800102759 amadi 8794613154. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungairaktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiyu. The Great Wedding Sale by Mobile Furniture. Wabiraganu yumna anabagi seba tawbinabaginamak wabiraganu. Medillion Home Healthcare Service Manipurna adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marunggidamak Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable with the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Metro. Notice the Hanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Panchoi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang dukjare miyam financial facilities sing lobi na bading sing jare Panchoi Housing Finance Company Limited and its subsidiary group of companies. Honda car ki mamal February ki tang amadi hengale adubu sangai Honda da February ki tang tara phawada booking tobi ki ba customer singda ariba mamal da car sing yon jagani customer sing ki damakta lupa lising tara mapan ki lupa lakh amal lising kun mga phawba ki discount su pijari Honda car sing asi Japan ki multinational company na sabani anoba technology amadi safety feature kya yauri athuba matam da gari airport road ta leiba sangai Honda da lakbiu amasung khudong chaba sing si lobiu Break itungda taramna oksari makhataba pauda Bisnupur Kendra gi manung chanba Loktak Project Santipurda SS AG scheme makhada sakiba EGS School Santipura si English nga ninipanda primary gi thakta government na lokhat pigani haiduna leiraga hauzik phawba school asi thonglonduna leire hiram sidas pauda mama मसीसे आइना खुनसिदा सागी लम खरा दान तौरगा खुनसि खुनजाव लेचावना बइना तौगिबनी अदुगा अखोगी सी मतुंगदा असिगी प्राइमरी वथोकनेना अखोई मणिपुर गवर्नमेंट तौगिदे हौजिक फावबसी मोगी गवर्नमेंट की कानबम अखोगी पोलिंग जाकुमदे हांगाबा पोलिंग हांगबो मतुंगदा होई माइजो हाइबिदे लम सेमबिने हजु सेमबि होयादे अदि आइना सुम फीजा मांगदनको खुनगिनेना
फानबैना सेमुब आई पुंमांग मांग लेरेबा हुजिबो संगोनी संगो लोय लेरे असिना सेंट्रल गिसिना सी प्राइमरी साबी बसिजो हान यंगबिदे फग अमसु लेते अदि फिदामसु लेते मोइना सिजा फेन खरा मई खरा फिट चार्ज तौबिरमगा दुम लंथो थममे अदि थबल लाउन कक्चल प्राइमरी ओथो बिनी हान वोन गिदगी होइनि माइनसु हाबिदे लमसु मांगे अइना मयाम सिगी मथि मकुम सेना सिट थेंदन लेरे अदि करीमसु कांदे रेदि वेलुसु लेते असिदनी लाइरबसि कन्वीने है कि लाइर मुद नबगी थबक से गवर्नमेंट तो गिरे मसिदा ई थमो याम पेंजद्रे अदगी मना मसिन खर थाई हिंजग तो जगह सु स्कूल ने खुनगी सु फनबा खितंग उपाय होइना बैना ई तौजल उपाय से पुंगांग मांग लेरे मयाम नंग बिचार तो बियो बास मियाम की याई फननबगी दमक लेजबा मसागी लौरी युमफम कथोक्तुना आंगांग सिंगी दमक खंदना लमदम मसिगी दमक स्कूल अमा थमलबदी हाइबि वखलोंदा तौजगिबा मियोय असिना खंजरिबा आशा पुंबा काहेन बिरगा हगुलबा आंगांग कयागी दमक लेपकदबा महै तमगदबा स्कूल ngasiदी मुख्यगी फिल्मदा लेरे असी सारगा सही अमनी अहुम मयात अहुम तममे अदुदा असी सुम तममबदगी असी प्राइमरी ओंथोक्लसे आइना असी कानी सी साबदगे सी साबदे इशुगुंदु लेपनगी बने असी इशुगुंजी लखट पिरदी अंगांग जामना तमनी माइ पागन बिबदा छात्र सामे मथक्ता लैनी जाम लेमी उपाय लैतबदगी हुजिक तमता लैबसु याउनरी तंबा ngamtadana असी खरा सेन थोंग पाइबा खरना प्राइवेट की सुगुंदा तमनबा मणिपुर की चीफ मिनिस्टर ना हंदक पाखलंगलिबा गो टू स्कूल मिशन असिगी मखादा शांतिपुर की स्कूल असिसु हगलंगलिबा महिरु सिंगिदम खनबिदुना स्कूल असिबु नौना मु चिंकदंबिदुना लमदम असिगी लैतलाइरा प्राइवेट स्कूल चटलगा तंबा ngamjadaba अफबा महिरु कया अमा थोरनबगी दमक सिंबीबा हाइबसी लमदम असिगी खुंजा सिंगी अपामबु आईएसटीवी पाउगदमक ज्ञानेश्वर युमखायम प्रोजेक्ट शांतिपुर निंगथौखोंग वार्ड नंबर 2 ऑल इंडिया तृणमूल कांग्रेस मणिपुर प्रदेश की प्रेसिडेंट एस मनाउतोन फम थादोख्रे महाके एडवाइजर मसुंग मियामगे अयाबा पॉलिटिकल पार्टी अमदा यावरगनी हाइरे मेकोलादा लेबा महाके मयमदा पांगथोकपा मियामगे ओइबा मिफम अमदा वफम असि फोंगदोखिबनी स्टेट असिगी मियामना थेंगनरिबा खुदोंचादबा कया असि कोखन्नबा प्लेटफॉर्म अमा तंगाई फदबा लैरकपदगी फिरेप असि लौबनी नेशनल अमसुंग रीजनल पार्टी सिंगदा यावरनबगी हाइरकपा लैरबसु करमबना फगदगे हाइबा मियामगा खन्नरगा वारेप लौगनी हाइखि यूनाइटेड डेवलपमेंट एसोसिएशन सिंधुना क्लास 3 दगी 10 फाउबगी थाकता पांगथोकपा मैथमेटिक्स अमदी साइंस कंपटीशन गी मनामथुम यंथोकपगी थौरम लमयानबा संगलेंदा पांगथोकख्रे थौरम अदुदा रिम्स के प्रोफेसर आरके लेनिन मणिपुर यूनिवर्सिटी के प्रोफेसर एन राज मोहन नेरोका एफसी की प्रेसिडेंट टी एस अरुण कुमार अमदी डॉक्टर एल इबुंगोहलना मरुओइबा मियोइसिंग ओइना सरुक याखि मैतई ट्रेडिशनल डांस टीचिंग स्कूल एंड परफॉर्मिंग स्कूल इम्फाल की कुंतरुक सुबह सही की थौरम मरी लेना रेम्स रोटलाइबा नित्यानंद मांडपता रास जगोई उठ्रे थौरम स्टैंडर्ड रॉबर्ट हायर सेकेंडरी स्कूल की प्रिंसिपल पीएस लंधोनी आर्ट एंड कल्चर की हानि की डायरेक्टर डॉक्टर के सोबिता सेंटर्स की प्रेसिडेंट डॉक्टर एलाम इंदिरासु सरुक याखि ईस्टर्न तांखुल नागा बैप्टिस्ट चर्च की ट्राइनियल थौरम कामजोंग डिस्ट्रिक्ट की मनुंग चनबा साको खुलदा थासगी तारामरी दगी चथरकले ngasi marini chanba nimita phungya kendra gi MLA Laisyo Kaising Manipur State Disaster Management Authority के वाइस चेयरमैन अदिम पामई अमदे चर्च की लुसिंगबा कयासु सरु याखि अदिम पामईना मियोइबा हाइबसी मसा मसागी ओइबा तोंगानबा मचत लेजरबसु अखोय पुमनमक ताइबंग सेंबा मपुना पुरगा चतलिबनी सही चुप थबक सुरुरगा सही हगलकपदा मियाम पुन्ना ताइबंग सेंबा मपु पुनिंग सिंगबना अखोयगी तुंगी पुंसीदा अफबा ओइगनी हाइखि संगीत नाटक एकेडमी अवार्ड फंगलखरबा सकुराकपम हेमंत ओकपगी थौरम अमा मणिपुर डेवलपमेंट काउंसिल हेड ऑफिस या स्कूल युमनाम लेकाइदा पांगथोखरे थौरम अदुदा काउंसिल की प्रेसिडेंट अयाम मैराबा खुमन अमदी एडवाइजर सिंगसु सरुक याखि इम्फाल ईस्ट डिस्ट्रिक्ट की मनुंग सनबा पुखाव अमदी उयुमपोक रिजर्व फॉरेस्ट एरिया दा सेनापति डिस्ट्रिक्ट साइकिल ब्लॉक की मखादा PMGSY की लंबी समजिलकपा अमदी साइन बोर्ड थेसिनबा यानिंगदबा फोंगदोकपगा लोइनना उयुमपोक ममांग लकाई डेवलपमेंट कमिटी ना साइन बोर्ड लोकथोखरे कमिटी की सेक्रेटरी एल मंगीना पुखाव शांतिपुर की लंबी असि सेनापति की दिसिना करमना वर्क प्रोग्राम हापलिबनो खोंगफम असि हंदोकपियो मफम अदु 1952 दा दरबार की ऑर्डर अमना पुखाव अमदी उयुमपोक ता पिरंबनी हाइकी
ꯂꯝꯕꯤꯁꯤ ꯇꯣꯛꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯔꯕꯥꯔꯒꯤ ꯃꯇꯝꯗ ꯄꯤꯔꯝꯃꯕ 1933ꯒꯤ ꯑꯣꯔꯗꯔꯗꯒꯤ ꯑꯦꯃꯦꯟꯃꯦꯟ ꯇꯧꯔꯛꯑꯒ 1945ꯇ ꯑꯗꯒꯤ 56 52ꯗ ꯄꯤꯕ ꯌꯥꯎꯔꯤꯑꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯡꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯀꯔꯤꯒꯨꯝꯕꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡꯁꯦ ꯃꯁꯤ ꯁꯣꯛꯍꯟꯗꯕ Yumnam Kunauda Nauna Saba Loya Lakpa Laifamlen gi Sanglen ngasi sangakre Thoromaduda BJP Manipur Pradesh ki Vice President Thongnawjam Basanta Kainok Zilla Parishad Member M Samananda Pradhan NG Sobana Yumnam Kunau Loya Lakpa Seba Committee ki Chairman L Bopisak Susaruk Yakki Thongnawjam Basanta na Lengakna Tauba Chakwa Thorangi Aphaba Thabakta Miyam Punna Saruk Yabiyu Haiki Ziribam Kandragi MLA Asabudina MLA Local Area Development Fund Minister of Minority Affairs and ST ki Makada Constituency Asiki Khangatlaba Beneficiary Singda GI Sit Yanthokre Sonapur Ziribam Dalaiba MLA gi Yumda Pangthoki Betharomaduda SDO Boro Bekra Bungta Maibam Social Worker RK Bijoy Sana Hanagi Upapradhan Haidar Ali Su Saruk Yaki Hauzik Thabaki Pau Amuk Phangbigani BSF ki sports quota da constable khara lawgadawri chahi 19 dagi kulhumdoi phawbagi manungda laiba class 10 pass tawraba tongan ba masana sing haiba miyoi singna February gi tang 19 phawbagi manungda darkhas tharakpa yagani haire Central Industrial Security Force ki head constable khara lawgadawri class 12 pass tawba chahi 19 dagi 15 phawbagi manungda laiba miyoi singna February gi tang 10 phawbagi manungda darkhas tharakpa yagani haire CISF ki head constable khara lawgadawri masagi chahi 15 phawbagi manungda laiba class 12 pass tawraba miyoi singna February gi tang 10 phawbagi manungda darkhas tharakpa yagani akupa marol babu parada laiba job center dagi khanglaba yagani MSPDCL amadi MSPCL gi tongan ba phamkaya lawgadawri masagi chahi 19 dagi 19 phawbagi manungda laiba miyoi singna lakliba February gi tang 19 phawbagi manungda darkhas tharakpa yagani hairi parikya center Imphal da oigani Mathakta piri ba pau sing asigi akupa marol babu parada laiba job center dagi khangba yagani hojing makhata ba pau mung pizari Krishna Ningomamna puthokpa combined artist production gi ahanba Manipuri feature film Nungsi Market Reloaded ke yaiphathoni thoram thawal khetri lekai da pangthokre film asida maru aina Boni Bala Puneshwari Rangila na chingba artist singna saktam langli Aigi Get Pass haiba Manipuri video film amagi yaiphathoni thoram yaripok top singthagi inamong park ta pangthokre lalal tomna present tawba yaibi mami taibang film gi ahum subo ina puthokadaba film asigi yaiphathoni thoram aduda cine artist habam imo Lilaroy Gauradas saisakpa usam Nirjit Kumar na singba miyoi kayana saruk yakhi ojit ngasepamna producer oiba film asi Binoy Khundok bamda direction pigadawri Hauzik sanabagi paw mo pizari Ngaikong Kulen Youth Club na yumbu iduna sa tharakiba ahanba state level let and Nganbi Devi Memorial 6 aside soccer tournament ki mapukhori phaba LPG gas FC na oikre Ngaikong Kulen High School ground dang asisana kiba final match ta khori phaba LPG gas na boys FC moirangbu goal amasino da maithibe pikibani tournament asi loisinbagi thoramda Ngaikong Kulen gi pradhan moirangthem bala FC coach Maibam Kumar upar pradhan amadi member sing chu saruk yakhi winner oirba timda lupali singkun runner up da Lupali Singh Taragaloina na trophy pikhi. India ki sahi taramapal makhagi cricket team da saruk yagadoriba Manipuri macha RK Rax ta Rotary Club Apollo City Imphal ngarang Hotel Imphal da harau taramna opagaloina na club ki maikai digi Lupali Singh kuntra mateng pikre thorom aduda Rotary Club Apollo City Imphal ki president Rotarian Pradip Maitram atai Rotarian singamadi Rax ki apokpa RK Dorensu saruk yakhi. Makata basana bagi pau boya ning thaujam dagi amuk phangbigani
अहानबा केसी शर्मा मेमोरियल वेटरन फुटबॉल टूर्नामेंट की ngarang sanakidaba team ani FC Imphal mayai kuibi amadi ATBFA thangmibangi match ngasi sanakhre KC Sharma Trust Imphal amadi SSC sektana sinduna mamang thagi tang kunthra dagi team Nepan group ani thongna khaiduktuna SSC sekta ground sathariba ahanba KC Sharma Memorial Veteran Football Tournament ki ngasi sanakiba match ta FC Imphal mayai kuibina ATBFA thangmibanbu goal ama sinoda maithibi pikre match asida mai pakiba FC Imphal mayai kuibigi amatangarba goal adu M ning thorembana match ki kunma thoisiba minute sanki sathariba tournament asigi ahanba quarter final match hayeng tilpung ama makai tabada Plam Imphal amadi IEBFA Salan Thonga sanagani anisuba quarter final match hayeng tilpung ahum tabada FC Imphal mayai kuibi amadi FBFA Uyumpoka sanagani ahum suba quarter final match tha sigi tang taramapan gi nungtilpung ama makai tabada Basai thangmaiban amadi Sangai FC thangmaibanga sanagani nungtilpung ahum tabada mari suba aroiba quarter final match soina Musa Sekon amadi ATBFA thangmaibanga sanagani Manipur Tennis Association gi miyang makhada Imphal District Tennis Association na sinduna ngasi dagi lampen patta laiba association asigi tennis clay court Star 11 tennis tournament hokre sahi tara makhagi nupa macha manga nupi macha taruk sahi tara ni thoi makhagi nupi macha taruk punna nupa macha amadi nupi macha tennis sanroi tara tarena saruk yaduna pangthok ka doriba tournament asigi ngasi ahubun mi ki pangthokiba sahi tara ni thoi makhagi nupi macha gi kanglupta GA Ananiana Lintoibu game mari sinoda maiti piki sahi tara makhagi nupa masaki pangthokipada Sohan Kaisamna Jaswati Espu set ani sino Sion Kaisamna Lanchen babu set ani sino amadi Jaswati Aisna Jasen bo set ani amada maiti piki sahi tara makhagi nupi masaki pangthokipadana GA Abhana Lintoibu game mari ama GA Abhana Anikabu game mari sino amadi Lintoina Madusiribu game mari sinoda maiti piki Star 11 Village Open Volleyball Tournament ki aroiba match ta KLYGC Kangmong amadi ISYDCCL Haikruzamga sanaragani All Manipur Volleyball Association gi miyang makhada Konuma Makha Youth Development Club mayang Imphal Lapurpat Terana sinduna tha sigi tang taramathoi dagi team mapan group ani thokna khairuktuna club asigi ground da sathariba tournament asigi ngasi sanakiba ahanba semi final match ta KLYGC Kangmong na REDO bo set ahum sino kunmanga kulhumdoi kunmanga kunithoi amadi kunmanga taramapal da maiti piduna final sangkibani ani suba semi final match ki sanakiba da ISYDCCL Haikruzamna race do bo set ahum sino kunmanga tarataruk kunmanga kunmathoi amadi kunmanga taramapal da maiti piduna final sangkhre sathariba tournament asigi aroiba match tha asigi tang taramapal gi nungtil pung ani tabada KLYGC Kangmong amadi ISYDCCL Haikruzamga sanaragani Saijang Youth Development Integration Center na sinduna ngasi dagi tim taramari na group mari thokna khaidoktuna ahanba Saijang Khurai Laima Trophy Telau Sana Saijang Gram Panchayat Village Wise and Impetus Men's Open 7-set football tournament Saijang ground da haukhre ngasi ahubun mit ki sanakiba match ta SYDICFC Saijang amadi EUSC team Telau goal ani ani sanaduna draw sakhre Shallow Youth Union Club na sinduna Shallow Kanglung Lampakta tha sikitang mari dagi tim kunmanga na group nipal thokna khaidoktuna sathariba Shallow Cup mapal subalamnai kendra village wise Impetus Men's Open 7-set football tournament ki ngasi sanakiba ahanba match ta sekta FC team A na PUYC Pungdong Bambu goal mari sinoda maiti piki ani suba match ki sanakibada Poreiromba FC lamnai amadi NNCK Nongren goal ani ani sanaduna draw sakhre UBSA mantakna KPSC Kakchingbo maithibu piduna taramanga suba DSA Trophy Star 11 Invitation Football Tournament ki semi final sangkhre District Sports Association Kakching na sinduna association asigi ground da tha asigi tang mari dagi team mapan group ahum thokna khairutuna sathariba tournament asigi ngasi sanakiba match ta UBSA mantakna KPSC Kakchingbo goal ani amada maithibu piduna semi final sangkhibani sathariba tournament asigi ahanba semi final match tha asigi tang taramapal da AFC Thawal amadi UBSA mantakka sanagani ani suba semi final match tha asigi tang kunma thoida FC Lamjau amadi SWC Kairaka sanagani
Tha sigi tang kundigi kunmari phawba JP Nagar Bangalore Karnataka da pangthokadoriba humphumari suba senior men and women ball badminton championship da saruk yagadaba Manipur team gi nupa amadi nupi sanroi kunamadi official mari ngasi Karnataka gi damak Imphal thadokre Thagasari boyai makata na ngasi nongmagi oikibai ngasagi pau amuk phangbigani Environment Director ki phangkiba ngasi go kiba inga sabani nujugi pauda khwaiti ki sakiba Celsius degree kuni patas meng nipal ani khwaiti ki ingba Celsius degree tare dasmik taruk ahum nujita ya wising manen ki sang mixmen da sada mariputra mga dasmik ani taruk minimum da sada kontrom doi dasmik amani pal oiki ngasigi nong suki bagisang amatasmik 100 mm ni ISTV News gi ngasigi editor soesta citizenship amendment bill gi wafam taptharak pagal loinena mitai maitai bu sidul tribe on nabagi wafam amukan khalakle Manipur gi lam kannaba amadi yelhumi kannana bagi matangda STDC Manipur amadi chief minister N Birena tongan ba phongdok narakpa wafam sing सही तरह खुंडाकपद की कल्लगा वाना कल्लगा म्यांमार का तंगनो ब्रह्मा बॉर्डर की इशू तब मतमदा 1967 लेकिद्रब इंदिरा गांधी की मतमदा एग्रीमेंट तब मतमदा अखोई की लम पी नत्रगा चावी अखोई येट किदे भारत ता मर्ज तब मतमदा मर्जर एग्रीमेंट तंगनो की एग्रीमेंट दी मतमदा अखोई नो एग्रीमेंट तब नत्रगा तब दे अखोई येट किदे मणिपुर से अनि थोंगा थुगार मतमदा कना येट की 1972 दा आर्टिकल 371 सी हापगा सिंग न तमना बायना मणिपुर पिक्रम स्टेट से थुगार मकाना कनाम येट किदे अदुन ने ngasi apaw sa ngangano ngasi apaw sa na Manipur ki politician ne ngang kanu social worker ne ngang kanu yaming de na imar mukta hai meite na tali se stili se chalu ai se yam serious issue ne koi yam serious wana hai ri nei ma se koi ki saktam ma ne koi identity ki mari leina bani koi ki lamkan bane lamkan bai se koi saktam kan dori ni koi ki lam sidi land sidi protection lai traga koi na yelong minga ka dau ne na law lai budu na di yaroi aduna stili se chalaga koi ki lam amade koi ki legislative power writer edu mase koi jiribam daga lemda reise semai je ST list alama jiribam daga Bangladesh se lakpa muslim amna vote ka ba lepa ya ba vote nomination file to bhu yaroi doine aroi bidamaroi ba pau amok Mamang ilengak na mapu pandraba state oina thamlambadu semdok na bahot na bada ware haina chief minister N Birena haikre Sidul Tribe Demand Committee Manipur na mitai maitai bu Sidul Tribe olan bagi wafam council handuna March ahumda miyam gi achauba khongchat ama chat kadawri amade human trafficking dagi kalhauraba nupa nupi chama humbudrama pangasi Nepal gi embassy da Manipur lengak na khusina kre ngasi yo ne di ISTV ni pizza ba Manipuri pau matanga sidalo sinjari miyang tabiri pupum namakpo amukana kulunjari